February 14 Russia na Yamna Chaona Landaraba yai Russia na Ukraine da Landaba haukiba numit February 14 lakpada Russian forces na bukan na Ukraine da Yamna Chaona attack tauna ba thaurang tawri haina Ukraine gi defense minister Alexei Reznikov na phongdokre minister na wafam si France ta chatpada phongdokibane khongsera du da mahakna ahenba MG-200 air defense radar sing lainabage yanaba purakpa ngamkhe masina masapan ba masung ballistic missile sing amade makhal makha kaya gi drone plane sing paisilakpada armed forces na khangdok pangamlagani haina minister na haike France ki BFM network ta wangang bada Reznikov na lagliba February 14 da Yamna Chaona landana bagidamag Russia na lanme lak mangarom khomgot kre adubu Ukraine da thajin na bagidamag khomgot pa sengba lanmi masing de amuke na yamlaba yai haina phongdokhe official oina di makhoi na lanmi masing lak ahum ni haina laukthokle adubu ngamkhai da leiriba lanmi sing ai khoina yengba matamda masing si yamna hengani haina thajade Ukraine gi commander singna lanbung da thawrang ya thoktuna counter operation gi damak sem sagani haina defense minister asina haike 2023 ase military gi mai pak pagi chahi oigani haina aihang na thajaba thamle haukiba tha khara sida Ukrainian forces na mai pakhiba kaya du mangjaba yade haina Reznikov na haike minister na phongdogliba wafam se spring loidringai da Ukraine gi Donbas lamdam khudum chansina na Russian president Vladimir Putin na mahaki forces ta order tawkhre haina Ukrainian intelligence na pau piringai talaktane numidang khudingi video gi khuthang da jati da paujel pi bada president Volodymyr Zelensky na front line da oiriba phibam si mahaki forces ki damak changyang gi masak oiri haina phongdokhe aikhoi leiwa ke nongpoklom da front line da Landaba gi action yamne hengalak le phibam asi amuka hena lusilak le Russia ge terrorism thingna bagi amata ngairaba upay ase maithiba piba se ne masi tank fighter jet asang ba range ki missile sing na tawba tai haina president haike Ukraine da Europe ki leibak sing amasung US na ahan bagi oina tank samaga kundage samaga ni fu piraklaga nei leibak taraga ni thoi ki coalition amana Ukraine da ahan bagi oina nongsublom ge lan gi tank samaga kundage samaga ni fu pawba piraklaga ni haina Ukraine gi foreign minister Dmitro Kuleba na phongdokre Russia na satharagliba full scale landa Russian forcing ge lanjang thingba made takthokbada mateng oina na ba men battle tank sing supply tawrlagani haina tha asigi angan mada nongsublom gi leibak sing na kip ta thajaba pikhibane Moscow na Ukraine gi nongpok thangba sarukta Russian forcing masing yamna thomjina ba hona ba hengalakpaga loina na khongthang asi lakpane tank ki coalition aduda haujik member taragani thoi lei makhoi gi contribution gi ahan ba web ta Ukrainian armed forces na nongsublom ge model gi tank chamaga kundagi chamaga ni fu phawba piraklagani haina Kuleva na online briefing amada phongdokhe aroi bada tabiri ba pumnamak pu thagat chade